ꯍꯧꯔꯛꯐꯝ ꯇꯧꯔꯛꯄ ꯍꯧꯕꯗꯨꯁꯨ ꯖꯦꯅꯦꯁꯤꯁꯁꯨ ꯈꯦꯠꯅꯩ ꯑꯄ꯭ꯔꯣꯆꯁꯨ ꯈꯦꯠꯅꯩ ꯑꯗꯨ ꯃꯇꯝꯗꯗꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯂꯦꯚꯦꯜꯗ ꯂꯤꯗꯔꯁꯤꯞ ꯂꯦꯚꯦꯜꯗ ꯀꯨꯀꯤꯒꯤ ꯃꯤꯅꯤꯁꯇꯔ ꯅꯥꯒꯥꯒꯤ ꯃꯤꯅꯤꯁꯇꯔ ꯃꯩꯇꯩꯒꯤ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯤꯗꯔ ꯄꯨꯝꯅꯃꯛꯁꯤ ꯇꯧꯔꯒ ꯏꯔꯥꯡꯁꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯩ ꯑꯩ ꯗꯤꯇꯦꯜ ꯍꯥꯏꯗ꯭ꯔꯕꯁꯨ ꯀꯨꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯅꯥꯒꯥ ꯁꯥꯏꯠꯇꯒꯤꯁꯨ ꯏꯂꯤꯃꯦꯟ ꯈꯔꯅ ꯊꯧꯖꯤꯜꯂꯒ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯏꯟꯚꯣꯜꯕ ꯇꯧꯍꯜꯂꯒ ꯈꯠꯅꯍꯟꯕꯅꯦ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯖꯥꯒꯤ ꯂꯦꯚꯦꯜꯗ ꯌꯥꯝ ꯈꯠꯅ ꯆꯩꯅꯕ ꯋꯤꯂꯤꯡꯂꯤ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯏꯟꯁꯤꯟꯕ ꯑꯩ ꯏꯂꯤꯃꯦꯟꯁ ꯍꯥꯏꯕ ꯃꯌꯥꯝ ꯚꯥꯞ ꯇꯥꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯃꯈꯣꯏꯅ ꯇꯧꯔ ꯄ꯭ꯔꯖꯥꯁꯤ ꯅꯝꯅ ꯈꯠꯅꯍꯜꯂꯒ ꯌꯨꯝ ꯃꯩ ꯊꯥꯍꯟꯕ ꯍꯥꯠꯇꯣꯛꯅꯍꯟꯕ ꯇꯧꯕꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯑꯗꯨ ꯃꯇꯝꯗ ꯀꯨꯀꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯅꯥꯒꯥꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯒ ꯄꯤꯁ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯦ ꯄꯤꯁ ꯃꯦꯁꯦꯖ ꯄꯤꯕ ꯆꯠꯂꯦ ꯀꯨꯀꯤ ꯈꯨꯟꯗ ꯅꯥꯒꯥ ꯈꯨꯟꯗ ꯆꯠꯂꯦ ꯈꯠꯅ ꯆꯩꯅꯕꯁꯤ ꯃꯁꯤ ꯇꯣꯛꯁꯤ ꯃꯁꯤ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯃꯤꯑꯣꯏ ꯈꯔꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯅ ꯏꯟꯁꯤꯜꯂꯒ ꯇꯧꯒꯨꯝꯁꯤ ꯃꯁꯤ ꯇꯣꯛꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯡꯃꯤꯟꯅꯒꯅꯤ ꯑꯀꯣꯡꯕ ꯑꯝꯐꯥꯎ ꯂꯩꯇꯦ ꯑꯃꯥꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯆꯠꯂꯦ ꯍꯥꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯖꯕꯗ ꯊꯝꯖꯕꯗ ꯀꯩꯅꯣꯒꯤ ꯑꯣꯖꯥ ꯁꯥꯡꯒ ꯇꯤ ꯑꯦꯟ ꯍꯥꯎꯀꯤꯞꯁꯦ ꯑꯗꯨ ꯃꯇꯝꯗ ꯑꯦꯝ ꯄꯤ ꯄꯤ ꯑꯣꯏꯔꯤꯑꯕ ꯃꯥ ꯀꯣꯡꯒ꯭ꯔꯦꯁ ꯌꯥꯎꯗꯦꯕ ꯑꯣꯖꯥ ꯁꯥꯡꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯥꯏꯀꯨꯜꯒꯤ ꯏꯟꯇꯤꯔꯤꯌꯔ ꯑꯦꯔꯤꯌꯥꯒ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕ ꯈꯨꯟ ꯃꯆꯥ ꯃꯆꯥꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯏ ꯍꯥꯏꯕꯗꯒꯤ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯈꯨꯠꯁꯝꯅꯔꯒ ꯀꯨꯀꯤꯒꯤ ꯂꯤꯗꯔ ꯑꯃꯒ ꯅꯥꯒꯥ ꯂꯤꯗꯔ ꯑꯃꯒ ꯆꯠꯂꯒ ꯈꯠꯅꯕ ꯌꯥꯗꯦ ꯆꯩꯅꯕ ꯌꯥꯗꯦ ꯃꯤ ꯈꯔꯅ ꯐꯠꯇꯕ ꯃꯤ ꯈꯔꯅ ꯏꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯡꯃꯤꯟꯅꯕ ꯇꯥꯔꯦ ꯇꯧꯕꯤꯅꯨꯅ ꯆꯠꯂꯦꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯧꯄꯇꯅ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯅꯨꯡ ꯍꯤꯡꯗꯨꯅ ꯂꯩꯕ ꯈꯨꯟ ꯑꯗꯨꯗ ꯂꯝꯗꯥꯟ ꯍꯥꯏ ꯀꯧꯕ ꯈꯨꯟ ꯑꯗꯨꯗ ꯃꯩ ꯊꯥꯕ ꯀꯥꯟꯗ ꯈꯣꯜꯈꯃꯥꯡ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯆꯠꯂꯦ ꯃꯩ ꯊꯥꯔꯤꯕ ꯈꯨꯟꯗ ꯆꯠꯂꯒ ꯃꯁꯤ ꯃꯤ ꯐꯠꯇꯕ ꯈꯔꯅ ꯇꯧꯖꯕꯅꯤ ꯀꯨꯀꯤꯅ ꯇꯧꯕ ꯅꯠꯇꯦ ꯅꯥꯒꯥꯅ ꯇꯧꯕ ꯅꯠꯇꯦ ꯃꯤꯑꯣꯏ ꯐꯠꯇꯕ ꯃꯤꯅ ꯈꯠꯇꯧꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯥꯎꯅꯒꯨꯝꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯦꯡꯕ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣꯒꯤꯁꯦ ꯆꯠꯂꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎꯗ ꯀꯩꯅꯣ ꯇꯧꯔꯤ ꯂꯝꯗꯥꯟꯒꯤ ꯅꯤꯡꯊꯧꯗꯨꯅ ꯃꯥꯒꯤ ꯈꯨꯂꯥꯛꯄꯗꯅ ꯃꯌꯨꯝ ꯃꯀꯩ ꯈꯨꯟꯗꯨ ꯂꯣꯏꯅ ꯃꯩ ꯊꯥꯕꯤꯔꯕꯅꯤꯅ ꯈꯣꯜꯈꯃꯥꯡ ꯁꯥꯏꯠꯇ ꯃꯥ ꯉꯥꯡꯈꯤꯕꯗꯣ ꯈꯣꯜꯈꯃꯥꯡ ꯁꯥꯏꯠꯀꯤꯗꯃꯛꯇ ꯈꯨꯟ ꯑꯗꯨ ꯄꯨꯂꯞ ꯚꯣꯠ ꯄꯤꯕ ꯈꯨꯟꯅꯤ ꯑꯗ ꯑꯍꯟꯅꯤꯅ ꯃꯥꯅ ꯈꯣꯜꯈꯃꯥꯡ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕꯅꯤ ꯑꯩꯅ ꯅꯥꯒꯥꯅꯤ ꯃꯥꯅ ꯀꯩꯅꯣ ꯍꯥꯎꯀꯤꯞꯅꯤ ꯀꯨꯀꯤꯅꯤ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯒ ꯑꯍꯟꯗꯨꯅ ꯍꯥꯏꯌꯦꯕ ꯈꯣꯜꯈꯃꯥꯡ ꯅꯉꯣꯟꯗ ꯚꯣꯠ ꯂꯣꯏꯅ ꯑꯩꯈꯣꯏ ꯈꯨꯟ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯃꯩ ꯊꯥꯗꯅꯕ ꯅꯉꯣꯟꯗ ꯄꯤꯕ꯭ꯔꯥ ꯀꯥꯏꯅ ꯁꯥꯎꯕꯗꯒꯤ ꯌꯥꯝ ꯉꯥꯡꯉꯦꯕ ꯈꯣꯜꯈꯃꯥꯡ ꯁꯥꯏꯠꯅ ꯏꯄꯥ ꯅꯪ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯑꯩ ꯏꯀꯥꯏꯔꯦ ꯅꯪ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅ ꯍꯣꯠꯅꯁꯤ ꯃꯤ ꯐꯠꯇꯕꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯐꯝ ꯆꯠꯂꯦ ꯗꯦꯟ ꯑꯩ ꯀꯩꯅꯣꯗ ꯏꯁꯥꯃꯛ ꯀꯔꯤ ꯍꯥꯏꯅꯤ ꯀꯥꯡꯄꯣꯛꯄꯤꯗ ꯔꯤꯀꯟꯁꯤꯂꯦꯁꯟ ꯅꯥꯒꯥꯒꯤ ꯔꯤꯀꯟꯁꯤꯂꯦꯁꯟ ꯃꯤꯇꯤꯡꯗ ꯆꯠꯂꯦ ꯅꯥꯒꯥꯒꯤ ꯂꯤꯗꯔꯁꯤꯡ ꯆꯥꯔꯖꯀꯤ ꯑꯇꯩ ꯂꯤꯗꯔꯁꯤꯡ ꯀꯨꯀꯤꯒꯤ ꯆꯥꯔꯖꯀꯤ ꯑꯇꯩ ꯁꯣꯁꯦꯜ ꯀꯩꯅꯣꯒꯤ ꯉꯥꯏꯁꯪꯒꯤ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝ ꯇꯧꯔꯒ ꯃꯗꯨꯗ ꯔꯤꯀꯟꯁꯤꯂꯦꯁꯟ ꯃꯤꯇꯤꯡꯗ ꯏꯁꯥꯃꯛ ꯆꯠꯂꯦ ꯍꯣꯜ ꯗꯦ ꯏꯟꯇꯔꯦꯛꯁꯟ ꯇꯧꯋꯦ ꯆꯠꯂꯒ ꯊꯦꯡꯅ ꯄꯨꯡ 9 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯅꯥꯒꯥ ꯀꯨꯀꯤ ꯈꯠꯅꯕ ꯃꯇꯝꯗ ꯈꯠꯅꯕ ꯌꯥꯗꯦꯅꯦ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯗꯦ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯈꯣꯏ ꯏꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯇꯥꯔꯒ ꯈꯠꯅ ꯆꯩꯅꯕ ꯍꯥꯠꯇꯣꯛꯅꯕꯁꯦ ꯃꯁꯤ ꯂꯩꯕꯥꯛ ꯑꯄꯥꯝꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯄꯥꯝꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯑꯗꯨꯁꯨ ꯇꯧ ꯆꯠꯂꯦ ꯍꯥꯏꯖꯔꯤꯕꯀꯣ ꯃꯇꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯁꯨ ꯂꯩꯉꯥꯛꯇ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯇꯧꯍꯟꯅꯤꯡꯉꯤ ꯀꯨꯀꯤꯒꯤ ꯃꯤꯅꯤꯁꯇꯔ ꯃꯩꯇꯩꯒꯤ ꯃꯤꯅꯤꯁꯇꯔ ꯁꯝꯇꯥꯏꯝꯁ ꯅꯥꯒꯥꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯑꯦꯜ ꯑꯦꯁꯨ ꯌꯥꯎꯁꯅꯨ ꯇꯧꯔꯒ ꯈꯠꯅ ꯆꯩꯅꯕꯁꯤ ꯇꯧꯒꯨꯝꯁꯤ ꯍꯥꯏꯕꯁꯤ ꯑꯄꯤꯜ ꯇꯧꯒꯅꯣꯅꯤꯅ ꯃꯐꯝ ꯆꯠꯂꯒ ꯃꯈꯣꯏꯁꯤ ꯇꯧꯍꯟꯅꯤꯡꯉꯤ ꯃꯗꯨꯒꯤ ꯀꯅꯦꯛꯇꯤꯕꯤꯇꯤꯁꯤ ꯂꯩꯇ꯭ꯔꯦ ꯀꯣ ꯑꯗꯨꯒ ꯃꯁꯤ ꯈꯦꯠꯅꯕꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯀꯦꯄꯤꯇꯦꯜ ꯃꯌꯣꯟꯗ ꯍꯥꯠꯄ ꯇꯨꯞꯄ ꯃꯩ ꯊꯥꯕ ꯃꯌꯥꯝ ꯑꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯪꯒꯂꯣ ꯃꯅꯥꯛꯇ ꯄ꯭ꯔꯥꯏꯝ ꯒꯚꯔꯅꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒꯂꯣ ꯃꯅꯥꯛꯇ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯊꯣꯛꯏꯕꯁꯦ ꯃꯁꯤ ꯑꯟꯗꯔ ꯗ ꯅꯣꯁ ꯑꯣꯐ ꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ
masi karigi thohalibana Churachandpur district administration leina karigi maduna metai lika de loi tu mai thabo ina ori bo hebo ko si kona maksi sasol leina leita badona mathau tau do badona tau se masi lailo yam chi ko amai hajari ba madana to hanningi jikso akhona tau basi tau tam hajaba nate sincere odadi honest yam odadi shanti se pama tawdi minister MLA sing ahan da tindabi leaders sing praja sing leader yi when leaders are divided kamana praja sing the people se kamana sisa tinagadari no makok sing sina tinari yadra tokin tamda leadergadi kamana peace initiative hogodori bodo haibanda madabaduna shanti se prakana ba minister MLA sing amadi public leaders sing se ase kok sungsin changi sungsin da matungda praja da appeal tawdana khanna ste gabi ganu mase akhoi naleba manipur se mase kaiya de apun ba saktam se asu kaiya de haibigi appeal se pirakanda praja sing taning gani haba hoji adu da tawdre ko marmadu ne kitna ba se antana jikse करियानी हजिक ऐसे कांग्रेस की करी वकरी होना मणिपुर की सिटीजन अमा होना मयाम दा अपील तौनी मसे खन्ना मसे टोकियो खन्ना मसे अकोई मसी आउट ऑफ दिस कॉन्फ्लिक्ट कांडवा सेंडोंग आबा फाउ लेते मसे मांगमिन दगदर मरमदर में शांति परगनाबा अकोई ओनेमा कोने मसी अकोई Sing yaudara Manipur, Kovayade, Manipur, Tam yaudara Manipur, Mapun Kara Manipur, there, Podate, Adabi, Haliba, Metai, Naga, Kuki, Hypase, Messing composition of Sam. Miss Kaimi happened, not the Apun September, I can talk about not a permanency, and I will never Manipur to wagon a color of the Medusa, Mado Papugani. According to idea of Manipur, Zaki, Bizaki, Kaidana, for them. Hinaba, Leninaba, Aduni, idea of Manipur. What is the idea of Manipur? Masi, Open Khan, you see, Hadana, I am the Rasina, which say, Women Nariba said, Masi, Pokalaba, a Pokalaba, Ponomina, see, have appeal said, Manipur, Pazachimi Tami, Ponamakta, appeal, Tozeri.